ꯁꯤꯗ ꯍꯤꯡ ꯄꯥꯎꯗꯔ ꯈꯤꯇꯪ ꯍꯥꯞꯆꯤꯟꯖꯒꯦ. ꯃꯌꯥꯝ ꯐꯗꯤꯒꯣꯝꯗꯤ ꯍꯥꯞꯆꯤꯟꯖꯒꯦ. ꯃꯁꯥꯂꯥꯁꯦ ꯌꯥꯝꯅ ꯁꯪꯅ ꯍꯥꯞꯄꯅꯤ. ꯃꯇꯝꯗ ꯑꯩꯗꯤ ꯌꯥꯝ ꯄꯥꯝꯖꯩ. ꯍꯥꯞꯆꯤꯟꯖꯒꯦ ꯃꯌꯥꯝ. ꯁꯤꯗ ꯈꯔ ꯍꯥꯞꯆꯤꯟꯖꯒꯦ. ꯑꯗꯨꯒ ꯈꯔ ꯍꯥꯞꯆꯤꯟꯖꯒꯦ. ꯐꯗꯤꯒꯣꯝ ꯃꯅꯥ ꯈꯔ ꯍꯥꯞꯆꯤꯟꯖꯒꯦ. ꯃꯣꯔꯣꯛ ꯑꯇꯦꯛꯄ ꯈꯔ ꯍꯥꯞꯆꯤꯟꯖꯒꯦ. ꯇꯤꯜꯍꯧ ꯈꯔ ꯍꯥꯞꯆꯤꯟꯖꯒꯦ. ꯁꯤꯡ ꯆꯅꯝ ꯁꯨꯒꯥꯏꯕ ꯈꯔ ꯍꯥꯞꯆꯤꯟꯖꯒꯦ. ꯃꯣꯔꯣꯛ ꯑꯁꯨꯕ ꯄꯥꯎꯗꯔ ꯈꯤꯇꯪꯒ ꯍꯥꯞꯆꯤꯟꯖꯒꯦ. ꯐꯗꯤꯒꯣꯝ ꯃꯔꯨ ꯑꯁꯨꯕ ꯈꯔꯒ ꯍꯥꯞꯆꯤꯟꯖꯒꯦ. ꯖꯤꯔꯥ ꯄꯥꯎꯗꯔ ꯈꯔꯒ ꯍꯥꯞꯆꯤꯟꯖꯒꯦ. ꯕ꯭ꯂꯦꯛ ꯁꯣꯜꯠ ꯈꯔꯒ ꯍꯥꯞꯆꯤꯟꯖꯒꯦ. ꯃꯆꯨ ꯈꯔꯒ ꯍꯥꯞꯆꯤꯟꯖꯒꯦ. ꯍꯩꯔꯤꯕꯣꯞꯀ ꯉꯥꯏꯔꯣꯡꯒ ꯑꯅꯤꯁꯦ ꯌꯥꯅꯔꯒ ꯁꯨꯒꯥꯏꯕ ꯄꯥꯎꯗꯔ ꯈꯔ ꯍꯥꯞꯆꯤꯟꯖꯒꯦ. ꯊꯨꯝ ꯈꯔꯒ ꯍꯥꯞꯆꯤꯟꯖꯒꯦ. ꯁꯣꯗꯥ ꯈꯤꯇꯪꯒ ꯍꯥꯞꯆꯤꯟꯖꯒꯦ. ꯃꯆꯜꯁꯤꯡꯁꯦ ꯑꯝꯇ ꯇꯣꯠꯈꯥꯏꯖꯈꯤꯒꯦ ꯃꯌꯥꯝ. ꯏꯁꯤꯡ ꯈꯔ ꯍꯥꯞꯆꯤꯟꯖꯔꯒ ꯀꯣꯟꯅ ꯑꯃꯨꯛ ꯐꯨꯠꯆꯖꯔꯛꯑꯒꯦ. ꯃꯌꯥꯝ ꯊꯥꯎ ꯁꯥꯔꯦ. ꯌꯦꯔꯨꯝ ꯕꯣꯔꯥ ꯈꯔ ꯊꯥꯗꯖꯒꯦ. ꯃꯌꯥꯝ ꯌꯦꯡꯕꯤꯌꯣ. ꯕꯣꯔꯥꯁꯦ ꯐꯨꯠꯂꯒ ꯑꯣꯟꯖꯔꯦ. ꯍꯥꯎꯗꯧ ꯃꯥꯟꯕ꯭ꯔꯥ ꯌꯦꯡꯉꯣ ꯃꯌꯥꯝ. ꯑꯩꯗꯤ ꯍꯥꯎꯗꯧꯗꯤ ꯃꯥꯜꯂꯦ. ꯍꯣꯔꯦꯟ ꯑꯃꯨꯛ ꯐꯨꯠꯆꯔꯛꯀꯦ ꯃꯌꯥꯝ. ꯃꯌꯥꯝ ꯕꯣꯔꯥꯁꯦ ꯃꯨꯜꯂꯦ. ꯑꯩ ꯑꯃꯨꯛꯀ ꯊꯥꯖꯈꯤꯒꯦ. ꯀꯣꯟꯅ ꯑꯃꯨꯛ ꯐꯨꯠꯆꯔꯛꯀꯦ. ꯌꯦꯔꯨꯝ ꯕꯣꯔꯥ ꯊꯥꯕ ꯂꯣꯏꯖꯔꯦ ꯃꯌꯥꯝ. ꯑꯂꯨ ꯕꯣꯔꯥ ꯈꯔꯒ ꯑꯩ ꯍꯥꯞꯆꯤꯟꯖꯈꯤꯒꯦ ꯃꯌꯥꯝ. ꯑꯗꯨꯒ ꯑꯃꯨꯛ ꯀꯣꯟꯅ ꯐꯨꯠꯆꯔꯛꯀꯦ. ꯃꯌꯥꯝ ꯑꯂꯨ ꯕꯣꯔꯥꯁꯤꯁꯨ ꯃꯨꯟꯖꯔꯦ. ꯑꯗꯨꯅ ꯂꯧꯊꯖꯔꯒꯦ. ꯑꯗꯨꯒ ꯈꯔ ꯑꯃꯨꯛ ꯍꯥꯞꯆꯤꯟꯖꯈꯤꯒꯦ ꯃꯌꯥꯝ. ꯀꯣꯟꯅ ꯑꯃꯨꯛ ꯐꯨꯠꯆꯔꯛꯑꯒꯦ. ꯃꯌꯥꯝꯗꯨ ꯑꯃꯨꯛ ꯊꯥꯗꯖꯕꯗꯣ ꯃꯨꯜꯂꯦ. ꯑꯗꯨꯅ ꯕꯣꯔꯥꯁꯦ ꯉꯁꯤꯒꯤꯗꯤ ꯁꯤ ꯂꯧꯊꯖꯔꯒ ꯂꯣꯏꯖꯔꯒꯦ. ꯑꯗꯨꯒ ꯑꯃꯨꯛ ꯁꯤꯡꯖꯨ ꯑꯃꯨꯛ ꯁꯨꯊꯖꯔꯛꯑꯒꯦ ꯃꯌꯥꯝ. ꯑꯃꯨꯛ ꯎꯠꯆꯔꯛꯀꯦ. ꯃꯌꯥꯝ ꯁꯤꯡꯖꯨ ꯑꯃꯨꯛ ꯁꯨꯕ ꯎꯠꯆꯔꯛꯑꯒꯦ. ꯃꯌꯥꯝ ꯁꯤꯡꯖꯨ ꯁꯨꯕꯁꯤꯗꯤ ꯑꯩ ꯉꯁꯥꯏ ꯎꯠꯆꯈꯤꯗ꯭ꯔꯦ ꯚꯤꯗꯤꯑꯣꯁꯤ ꯌꯥꯝꯅ ꯁꯥꯡꯉꯤꯅ ꯍꯥꯏꯗꯨꯅ. ꯑꯗꯨꯅ ꯍꯋꯥꯏ ꯈꯔ ꯍꯥꯞꯆꯤꯟꯖꯒꯦ. ꯐꯗꯤꯒꯣꯝ ꯈꯔꯒ ꯍꯥꯞꯆꯤꯟꯖꯒꯦ. ꯑꯗꯨꯒ ꯇꯨꯅꯤꯡꯈꯣꯛ ꯃꯅꯥ ꯈꯔꯒ ꯍꯥꯞꯆꯤꯟꯖꯒꯦ. ꯇꯤꯜꯍꯧ ꯃꯅꯥ ꯈꯔꯒ ꯍꯥꯞꯆꯤꯟꯖꯒꯦ. ꯑꯗꯨꯒ ꯀꯥꯡꯍꯧꯐꯥꯟ ꯈꯔꯒ ꯍꯥꯞꯆꯤꯟꯖꯒꯦ. ꯊꯣꯏꯗꯤꯡꯒ ꯕꯦꯁꯣꯟꯒ ꯈꯔ ꯍꯥꯞꯆꯤꯟꯖꯒꯦ ꯃꯌꯥꯝ. ꯊꯣꯏꯗꯤꯡ ꯈꯔꯒ ꯑꯃꯨꯛ ꯍꯥꯞꯆꯤꯟꯖꯒꯦ. ꯑꯗꯨꯒ ꯑꯃꯨꯛ ꯃꯌꯥꯝ ꯎꯃꯣꯔꯣꯛꯀ ꯑꯗꯒꯤ ꯉꯥꯔꯤꯒ ꯊꯨꯝꯒ ꯑꯩꯅ ꯏꯁꯤꯡ ꯈꯔ ꯍꯥꯞꯄꯒ ꯑꯩꯅ ꯊꯤꯠꯆꯕꯅꯦ. ꯑꯗꯨ ꯑꯃꯨꯛ ꯍꯩꯖꯤꯟꯖꯔꯛꯀꯦ ꯃꯌꯥꯝ. ꯑꯗꯨꯒ ꯍꯣꯔꯦꯟ ꯇꯣꯠꯈꯥꯏꯔꯛꯀꯦ. ꯑꯗꯨꯒ ꯑꯃꯨꯛ ꯊꯣꯡꯃꯤꯟꯅꯔꯁꯤ ꯃꯌꯥꯝ. ꯃꯌꯥꯝ ꯃꯪꯒꯜ ꯑꯇꯥꯎꯕ ꯍꯥꯞꯄ ꯀꯥꯎꯋꯦ. ꯑꯗꯨꯅ ꯃꯪꯒꯜ ꯑꯇꯥꯎꯕꯁꯦ ꯈꯔꯒ ꯍꯥꯞꯆꯤꯟꯖꯒꯦ. ꯑꯗꯨꯒ ꯇꯣꯠꯈꯥꯏꯖꯈꯤꯒꯦ ꯃꯌꯥꯝ. ꯍꯧꯖꯤꯛ ꯃꯌꯥꯝ ꯎꯇꯤꯁꯨ ꯊꯣꯡꯕ ꯄꯨꯡꯂꯣꯏ ꯂꯣꯏꯔꯕꯅꯤꯅ ꯑꯃꯨꯛ ꯎꯠꯆꯔꯛꯑꯒꯦ. ꯁꯤꯅ ꯎꯇꯤ ꯉꯁꯥꯏ ꯊꯣꯡꯗꯣꯛꯆꯈꯤꯕꯗꯣ. ꯁꯤꯅ ꯁꯤꯡꯖꯨꯗꯣ ꯃꯌꯥꯝ ꯍꯥꯎꯅꯤ ꯍꯥꯎꯔꯣꯏ ꯌꯦꯡꯕꯤꯌꯣ. ꯁꯤꯅ ꯌꯦꯔꯨꯝ ꯕꯣꯔꯥꯒ ꯉꯁꯥꯏ ꯑꯂꯨ ꯕꯣꯔꯥꯒ ꯍꯧꯖꯕꯗꯣ ꯃꯌꯥꯝ. ꯃꯌꯥꯝ ꯍꯥꯎꯅꯤ ꯍꯥꯎꯔꯣꯏ ꯍꯥꯏꯕꯗꯣ ꯀꯃꯦꯟꯗ ꯍꯥꯏꯕꯤꯔꯛꯑꯣ. ꯉꯁꯤꯒꯤꯗꯤ ꯃꯇꯥꯡ ꯑꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯒꯦ. ꯑꯗꯨꯒ ꯃꯌꯥꯝ ꯁꯤꯡꯖꯨꯁꯦ ꯃꯌꯥꯝ ꯌꯥꯝꯅ ꯐꯪꯖꯗ꯭ꯔꯦ. ꯃꯊꯪꯗ ꯑꯃꯨꯛ ꯃꯆꯜ ꯁꯨꯅ ꯐꯪꯕ ꯃꯇꯝꯗ ꯑꯃꯨꯛ ꯁꯨꯔꯒ ꯊꯥꯒꯠꯆꯔꯒꯦ ꯃꯌꯥꯝ. ꯉꯁꯤꯒꯤꯗꯤ ꯃꯇꯥꯡ ꯑꯁ꯭ꯋꯥꯏꯗ ꯂꯣꯏꯖꯔꯒꯦ. ꯃꯊꯪꯗ ꯃꯈꯜ ꯃꯈꯜꯒꯤ ꯑꯣꯏꯕ ꯀꯌꯥ ꯊꯥꯒꯠꯆꯕ ꯉꯝꯕ ꯑꯣꯏꯖꯒꯦ ꯃꯌꯥꯝ꯫